ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯏꯅꯧ ꯅꯧꯅ ꯖꯤꯔꯤ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗ ꯁꯕ ꯗꯤꯕꯤꯖꯟ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒ ꯂꯥꯟꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯅ ꯃꯌꯥꯝ ꯄꯤꯛꯂꯕ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯄꯤꯛꯂꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯅ ꯇꯨꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯄꯤꯛꯂꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯟꯁꯤꯟꯅ ꯂꯩꯔꯤꯕ ꯃꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯣꯏꯔꯛꯇꯣꯏꯁꯤ ꯀꯩꯅꯣ ꯏꯔꯝꯗꯝꯁꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕꯒꯤ ꯋꯥꯈꯜꯁꯦ ꯑꯃꯠꯇ ꯂꯥꯛꯑꯕ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡ ꯒꯣꯔꯃꯦꯟꯒꯤ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯂꯒ ꯑꯐ ꯆꯥꯔꯒ ꯒꯥꯔꯤꯅ ꯍꯣꯜꯂꯤꯃꯦꯟ ꯁꯥꯕ ꯁꯣꯝꯗ ꯃꯣꯏꯕꯨ ꯒꯥꯔꯤꯅ ꯍꯥꯞꯀꯠꯂꯒ ꯍꯣꯜꯂꯦ ꯍꯥꯏꯔꯒ ꯁꯣꯝꯗꯅ ꯃꯩ ꯊꯥꯟꯕ ꯃꯣꯏꯅ ꯉꯥꯛꯂꯒ ꯃꯩ ꯊꯥꯔꯤꯑꯕ ꯀꯅꯥꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛꯂꯒ ꯃꯩ ꯊꯥꯍꯜꯂꯤꯑꯕ ꯁꯣꯝꯗꯅ ꯄ꯭ꯔꯖꯥꯁꯤ ꯍꯣꯟꯗꯣꯛꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯩ ꯍꯣꯠꯅꯅꯤ ꯍꯥꯏꯕꯁꯤꯕꯨ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯆꯍꯤ ꯍꯦꯜꯂꯛꯂꯦ ꯀꯔꯤꯅꯣꯕ ꯃꯣꯏ ꯍꯣꯠꯅꯔꯤꯁꯤ ꯀꯩꯅꯣ ꯁꯦꯝꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯇꯥꯃꯣꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯁꯤꯒꯨꯝꯕ ꯌꯦꯡꯉꯣꯕ ꯅꯍꯥꯟ ꯑꯦꯗꯚꯥꯟꯁ ꯇꯤꯝ ꯑꯃ ꯃꯥ ꯖꯤꯔꯤ ꯆꯠꯄꯤꯅꯦꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯑꯦꯂꯣꯄ꯭ꯂꯦꯟ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯄ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯁꯤꯗ ꯃꯈꯥꯗ ꯆꯠꯂꯤꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯦꯗꯚꯥꯟꯁ ꯇꯤꯝꯅ ꯊꯥꯖꯤꯜꯂꯤꯕ ꯃꯁꯤꯗ ꯑꯦꯗꯚꯥꯟꯁ ꯇꯤꯝꯗ ꯑꯦꯝꯕꯨꯁ ꯇꯧꯁꯤꯜꯂꯛꯑꯦ ꯍꯥꯠꯄ ꯇꯨꯞꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯕꯣꯝ ꯇꯣꯞ ꯇꯧꯔꯦ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯛꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯩ ꯃꯆꯤꯟꯒꯤ ꯉꯥꯛꯀꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟ ꯃꯥꯕꯨꯁꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯅꯤ ꯍꯟꯗꯛꯇꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯧꯔꯒ ꯕꯤꯔꯦꯟꯕꯨ ꯈꯛ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯩ ꯃꯤꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯕꯤꯔꯦꯟꯁꯤꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ ꯍꯥꯏꯁꯤꯗꯤ ꯕꯤꯔꯦꯟ ꯃꯥꯅ ꯊꯥꯗꯕꯒꯨꯝ ꯕꯤꯔꯦꯟ ꯃꯥꯕꯨꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯁꯤ ꯌꯧꯔꯕꯅꯤꯅ ꯃꯦꯖꯣꯔꯤꯇꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯂꯦꯛꯁꯟꯗ ꯆꯤꯡꯗꯁꯨ ꯕꯤ ꯖꯦ ꯄꯤ ꯀꯦꯟꯗꯤꯗꯦꯠ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯇꯝꯗꯁꯨ ꯕꯤ ꯖꯦ ꯄꯤ ꯀꯦꯟꯗꯤꯗꯦꯠ ꯀꯥꯕ ꯉꯝꯗ꯭ꯔꯕ ꯕꯤ ꯖꯦ ꯄꯤ ꯁꯤꯔꯕ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯈꯔ ꯀꯥꯈꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯁꯤꯅ ꯁꯔꯀꯥꯔ ꯆꯂꯥꯏꯔꯒ ꯁꯤꯗ ꯍꯧꯖꯤꯛ ꯃꯦꯖꯣꯔꯤꯇꯤꯁꯨ ꯂꯩꯇ꯭ꯔꯕ ꯕꯤ ꯖꯦ ꯄꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯕꯤꯔꯦꯟꯒꯤ ꯃꯇꯨꯡ ꯀꯣꯏꯂꯒ ꯕꯤꯔꯦꯟꯅ ꯇꯧꯔꯤꯕꯁꯤꯗ ꯑꯗꯨꯝ ꯃꯇꯨꯡ ꯏꯜꯂꯤꯕꯁꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯕ ꯃꯣꯏꯁꯤ ꯆꯩꯉꯥꯛ ꯑꯣꯏꯅ ꯂꯩꯔꯕꯖꯥꯠꯂꯥ ꯕꯤꯔꯦꯟꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯕꯤꯔꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯂꯩꯄꯥꯛ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯤ ꯅꯣꯏꯅ ꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯇꯨꯝ ꯇꯥꯕꯒꯨꯝ ꯇꯥꯔꯤꯕ ꯑꯁꯤꯅꯗꯤ ꯅꯣꯏꯁꯤ ꯚꯦꯂꯨ ꯔꯦꯁ ꯑꯣꯏꯔꯦ ꯑꯃꯨꯟꯅ ꯅꯣꯏ ꯕꯣꯠ ꯂꯦꯞꯄꯤꯔꯅꯣ ꯑꯗꯨꯒ ꯅꯣꯏ ꯍꯧꯖꯤꯛ ꯔꯤꯖꯥꯏꯟ ꯇꯧꯒꯦꯔꯥ ꯇꯥꯕ ꯉꯥꯏꯔꯤꯕ ꯂꯣꯏꯕ ꯔꯤꯖꯥꯏꯟ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯔꯦꯟ ꯊꯥꯗꯣꯛꯂꯒ ꯑꯜꯇꯔꯅꯦꯇꯤꯞ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯒꯦꯔꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯦꯝꯃꯒ ꯐꯣꯝ ꯇꯧꯒꯦꯔꯥ ꯑꯊꯨꯕ ꯇꯧ ꯃꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯇꯣꯝ ꯁꯔꯥ ꯅꯣꯡ ꯆꯥꯕ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯀꯥꯏ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯂꯥꯟꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯅꯠꯇꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯊꯣꯛꯍꯟꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯒ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪꯗꯨꯅ ꯁꯦꯂꯦꯟꯗꯔ ꯇꯧꯒꯦꯔꯥ ꯐꯝ ꯊꯥꯗꯣꯛꯀꯦꯔꯥ ꯔꯤꯖꯥꯏꯟ ꯇꯧꯒꯦꯔꯥ ꯕꯤꯔꯦꯟꯗꯒꯤ ꯑꯜꯇꯔꯅꯦꯇꯤꯞ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯒꯦꯔꯥ ꯍꯥꯏꯕꯁꯤꯒꯤ ꯏꯍꯧ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯒꯥꯔꯤꯗ ꯇꯥꯃꯣꯒꯤ ꯒꯥꯔꯤꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯟ ꯉꯥꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯊꯧꯔꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯝꯕꯤꯗ ꯑꯗꯩ ꯃꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯃꯣꯏꯅ ꯒꯥꯔꯤ ꯉꯥꯛ ꯊꯤꯟꯕꯤꯌꯣꯅ ꯒꯥꯔꯤ ꯈꯥꯝꯕꯗꯨꯗ ꯑꯩꯒꯤ ꯏꯁꯀꯣꯠ ꯁꯤꯐꯥꯏꯁꯤꯡꯅ ꯀꯔꯤꯅꯣꯅ ꯔꯥꯎꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯧꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯡ ꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯅꯣꯏ ꯒꯥꯔꯤ ꯀꯥꯈꯠꯍꯜꯂꯒ ꯍꯪꯕ ꯃꯇꯝꯗ ꯉꯥꯛ ꯊꯤꯜꯂꯣꯏ ꯃꯣꯏꯕꯨ ꯑꯗꯨꯗꯤ ꯊꯤꯟꯕꯗꯨꯗꯤ ꯑꯩ ꯊꯦꯡꯅꯕꯅꯤꯅ ꯑꯩꯅ ꯊꯤꯟꯕꯗꯤ ꯉꯝꯃꯔꯣꯏꯅ ꯍꯥꯏ ꯅꯣꯏ ꯊꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯒꯥꯔꯤꯁꯤ ꯂꯧꯔꯣꯅ ꯁꯣ ꯄꯤꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯃꯗꯤ ꯑꯩ ꯄꯨꯔꯒꯦ ꯅꯣꯏ ꯒꯥꯔꯤ ꯑꯃ ꯂꯧꯔꯣꯅ ꯄꯤꯕꯅꯦ ꯑꯗꯨ ꯄꯤꯔ ꯃꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯒꯥꯔꯤ ꯊꯨꯒꯥꯏꯔꯛꯑꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡꯗ ꯃꯤꯅ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯑꯩ ꯊꯥꯖꯗꯦꯕ ꯑꯩꯒꯨꯝꯕ ꯃꯣꯏ ꯒꯥꯔꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯕꯅꯤ나 ꯑꯩ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡ ꯑꯣꯏꯔꯝꯒꯅꯦꯅ ꯄꯥꯎ ꯄꯤ ꯒꯥꯔꯤ ꯁꯤꯡꯉꯛꯑꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯒꯥꯔꯤ ꯀꯥꯏꯕꯨ ꯀꯅꯥꯅ ꯁꯤꯡꯗꯣꯏꯅꯣ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯅꯣ ꯀꯅꯥꯅ ꯃꯄꯨ ꯂꯩꯇꯕ ꯂꯝꯁꯤꯗ ꯑꯗꯨꯏꯃꯨꯛ ꯀꯌꯥꯝ ꯁꯥꯊꯤꯅꯣ ꯍꯥꯏꯔꯒ ꯑꯩꯁꯤ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯒꯤ ꯖꯨꯟꯒꯤ ꯇꯥꯡ
निपानेबा अहिंग जे इन सक्साइ से को जुन की तंग निपान सिदा नुमिदांग की पुंग तारामा थोई साइड थोब थोगनेबा जी पुलिस ने जो खंगलबने अदि पुलिस ने खंगना गाड़ी की पिकअप तो लौरमनेबा लौखटलगा लैरबनेबा गवर्नमेंट की तौबम तोपा इंटेलिजेंसिंग खंग हैरम मंगातने मोय पाव मोय खंगनरमने मसिदा मुका नक इदि कइनो का आइंगोंदा अदुगा तांग निपान नेबा तो इदि तांग निपान की नोंगाल लपसिदनेबा पुंग तरामा थोय आइंगी नोंगाजिको अदु थोरगा अखोय नोंगाले तांग कइनो ने मपल ओले मपन की कइनो सिदा अयुक सिदा आइगी स्कूल सिंग दा हायो अखोय रिलीज तौरेन हाय इलेक्शन लोरमने रिलीज तौरे अखोय अदु सोय तौबिरो नेंगोंदा हाय अदुदि आइना ngaiदी सरकारना इन्फॉर्मेशन मैम खंगना आई गाड़ी कायरे हाइबसी खंगलबा सुमाइना थोदोक थोलाइबसी खंगना खंगना इसको डायरेक्ट थोइसिदि गवर्नमेंट के अरोनबा थौसिल लैरबा हाइसिदा आइना हंगिंगी गवर्नमेंट ना आइंगोंदा चीफ मिनिस्टर माना तोवान पुलिस खंगे डीसी खंगे तोवान मी थाजल्लगा आइबु फानबा पुन्नबा लांगे असिगी ममांगदा मुका इसी लोकसभा की इलेक्शन की प्रोसेस लेत्रिंगे जो आइसी साइबर क्राइम की केस अमदसो फारगा इसी जेन चंगदु कोर्ट की सतो उरिनेबा अरे पैसा पुथोगा सुमाइ लाइबक थीबमदा सुमाइ थोखिबगी पुलिस ने कौरगा आइबु सुमाइना कैसुनबंग इनसनबा अदुगा कैसुनबंग इमा इपासिंगना कोर्ट की लोथोंगाय होनबा उकिन नेकबो कोर्ट तौबगी पैसा मयाम तौरगा इसी लौइंगो तुमसु लोइरमने मसेंग खंगदन येंदा लेबगी सुमाइ तौरगा होय पुलिस सिपाइसिंग बाइ आइना थाजब राइते मोइना आइबु कौबदा आई चटलुबगी करी बेलु लेगे इमा इपासिंगना मानना आई कहीं तौरनीब अपंग कहीं तारनीब पुलिस ने कौर चलूर पुलिस हंना कहोद थमगा लोकअप थमगा कोर्ट पुथोरगे हेक्ट येन चंगाई सिनबनीना पुलिस लाइथोना लाइन लौद्रे हजिक पुलिस लौइंग तुम्लिप्सी मसी करमाय तौगनी हाइबिगी वखलोल आइसु अंको पुलिस ने तुमहन तारे लौइंगोंजिको पुलिस ने तुम्हलिमी सुमाइ तौर फार पुलगा जेन थंब जेनदबु कना लेनिंगे सुमाइ तौरगा जेदी थोंगाय हुनबदा लौइंग तुमे आई कनागुमदगी मतेंग मसु फंगदी मरम मदना आई हजिकी फारिबसिदा आइमोंदा करिगुबा अमांग मले मोइन होलि बंगजिदा कमाइन रकदा आइसी आइगा हैरुक्ता मनि तोंगा तोंगा मणिपुर की आई बोसी के मरि लेना मदि मणिपुर के तोंगा जगह की नहा मैम आई पुलिना इनरिना मसी अइंगोंदा कनागुम एटेक तौरे गाड़ी बोबो सुमाइ थुगाइबा होरे मसा बोबा हलकप जाई बोम गंगे नुमै हुंदि कपसलक जाई मांग चलमिनदि नोइ सो करी सिनाने ममा नसिंगना ममा पान गाजान सिंगना आइगी नाकता पुंद्रगाई तौबा अंकम सियावरे अदि मन नाकल मदना आइदी गाड़ी लेबन तेने मिंगोंदि गाड़ी वाइरगा मिंगोंदि गाड़ी वाइरगा तोंलिबनिना इदे अदि हुजि सोइसि मिगी अवाइबा गाड़ीने मी थिलबो आइरमने सिगी मतंगदा अइना सुमाइना गाड़ी वाइरगा सोरमिना अइनो खुदतुजु सिंगमंगमद्रमनिना सुमाइना अइनो जि दरकार लेबगी मिंगोंदि गाड़ी वाइरुनेबा वाइरु मतमद मीना पिरक्त्रंगागी पिनिंगदना सुमाइना अंकम होलब्राइन खल्लेबा गवर्नमेंट अदिगी मु नकल अमदा अइसी गवर्नमेंट की मायोक्ते हे वांगांगे मसी ngang की हल्लंगाई रानक मोइना लो आई सुमाइना मोइना आइगोंदा की हलिबनाइन तौरिबाइन खल्लेबा म आइना किबिगदु लेते सिरे डॉक्टर इंजीनियर मैम सिरी अदगी मफम मतम चादन मैम नहा मैम सिरी अदि सी मिनिस्टर कयाम सिरे अदु आइसु दुम आइसु ओमोरनते आइसु टाइमिंग अमदा मिनिस्टर मैम जेल लेरी अदुना नंगंद पु लेरमै कोइ मिपुम खुदिम सिबाइजे अदुना मफम मतम वाने अदुना आई हेना सिने हाइबगिसु मरम चादन सिबदि पामदे अदुना सिब चंग दरकार लेते मियामगे अंगंबा हिंगलेदा तौनि हाइबगी दमकता आई खल्लगा हजि लेपाके दमक थबक तौरि मरम मदना आयुजे सिगुमदा हल्लगा माइथै माइ लैदना चटकदब नुपादसु आई खंदे लेजरोय मियामगी दमकता डेवलपमेंट हौजिजिकसु उरे कोइ नान कइनोदा मेगी तांग कइनोदनि मेगी तांग मंगा दने को मेगी तांग मंगा मेगी तांग अहुमदगी 2023 हौगिबे चहीदगी लान सि चथरकबने अदु लान सि चही फारे 2023 हौजिगी चहीसिगी मेगी तांग अहुमदा मियामना चही फाबगी अदुकुम ब्रेक डे निंगमदबा चही फाबगी सेलिब्रेशन निंगमदबगी फंक्शन मैम पांथोंगै मरसिदा नोंगानमगा तांग मरी मंगा सिदा नोंलै नुक्सित
ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯑꯆꯧ ꯑꯆꯧꯕ ꯅꯣꯡꯅ ꯂꯦꯟ ꯆꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯖꯤꯡꯒ ꯀꯌꯥꯗꯒꯤ ꯄꯣꯠ ꯆꯩ ꯃꯥꯟꯆꯥꯡ ꯃꯌꯥꯝ ꯑꯃ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯦ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯁꯤꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯀꯦꯔꯥꯃꯤꯇꯤ ꯊꯣꯛꯂꯦ ꯃꯁꯤꯗ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯅꯣꯡ ꯆꯨꯔꯤꯕ ꯗꯤꯟ ꯁꯦꯝ ꯁꯥꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯊꯥꯖꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯍꯥꯕꯤ ꯖꯥꯕꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯁꯥꯕꯁꯤꯡꯁꯤꯅ ꯑꯗꯒꯤ ꯑꯣꯏꯗ ꯄꯥꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯣꯏꯗ ꯄꯥꯗ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯦꯛꯇ ꯅꯝꯊꯥꯛꯇ ꯇꯣꯝꯕ ꯆꯥꯎꯕ ꯕꯤꯔꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯍꯨꯏꯟꯗ ꯆꯠꯄ ꯃꯤ ꯈꯔ ꯉꯥꯃꯨ ꯁꯤꯜꯂꯣꯏꯗꯅ ꯃꯗꯨ ꯖꯤꯂꯥ ꯄꯔꯤꯁꯗ ꯁꯥꯗꯅ ꯃꯗꯨꯗ ꯄ꯭ꯔꯙꯥꯟ ꯁꯥꯗꯅ ꯃꯦꯝꯕꯔ ꯁꯥꯗꯅ ꯃꯤꯍꯨꯠ ꯈꯟꯗꯅ ꯃꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯒꯤ ꯃꯦꯖꯣꯔꯤꯇꯤ ꯈꯜꯂꯒ ꯚꯣꯠ ꯇꯧꯒꯗꯕ ꯄꯣꯠꯇꯨ ꯇꯧꯗꯕꯤꯗ ꯂꯥꯁꯇ ꯕꯤꯔꯦꯟꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝꯁꯤꯡꯁꯤꯕꯨ ꯄꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯂꯩꯔꯤꯌꯦ ꯑꯦꯁ ꯄꯤ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯗꯤ ꯁꯤ ꯑꯣꯏꯍꯟꯕ ꯑꯗꯨꯒꯨꯝꯕꯐꯥꯎ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏꯉꯩꯗ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯗꯦꯕ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯒꯨꯝꯕ ꯕꯤꯔꯦꯟꯒꯤ ꯀꯣꯛꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯤ ꯀ꯭ꯂꯥꯛꯇꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯍꯧꯔꯦ ꯂꯧꯊꯣꯛꯂꯦ ꯒꯣꯔꯃꯦꯟꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯧꯊꯣꯛꯂꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯨꯝꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯤ ꯇꯧꯈꯤꯗꯕꯁꯤꯡꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯂꯦꯛꯁꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯗ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟꯅ ꯑꯗꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯦꯗꯤꯁꯅꯦꯜꯒꯤ ADCꯒꯤꯏꯂꯦꯛꯁꯟꯅ ꯇꯧꯗꯕ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯕꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯕ ꯍꯌꯦꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯞ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯗ꯭ꯔꯥꯐ ꯇꯧꯅ ꯂꯩꯔꯦ ꯏꯊꯣꯛꯑꯦ ꯃꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯣꯡꯗꯣꯛꯑꯅꯤ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ADCꯒꯨꯝꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯨꯝꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯗꯏꯂꯦꯛꯁꯟ ꯃꯦꯝꯕꯔꯁꯤꯡꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯦ ꯑꯃ ꯏꯕ ꯂꯣꯏꯗ꯭ꯔꯤ ꯃꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯊꯨꯕꯗ ꯑꯩ ꯄꯨꯊꯣꯛꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯃꯪꯉꯦ ꯅꯣꯡ ꯇꯥꯕ ꯍꯧꯔꯝꯃꯤꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯧꯖꯤꯛ ꯍꯣꯟꯗꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯇꯨꯝꯐꯝ ꯂꯩꯇꯅ ꯂꯩꯔꯤꯕ ꯆꯥꯛ ꯊꯨꯝꯐꯝ ꯂꯩꯇꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯊꯥꯔꯛꯄ ꯄꯩꯁꯥꯁꯤ ꯃꯣꯏ ꯐꯤꯒꯥꯎꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒ ꯗꯤꯟ ꯌꯨꯝꯖꯥꯎ ꯑꯃꯗ ꯗꯤꯟ ꯃꯅꯥ 3 ꯄꯤꯔꯤ 5 ꯄꯤꯔꯤ ꯍꯥꯏꯅ ꯅꯝꯊꯥꯛ ꯇꯧꯕ ꯎꯠꯅ ꯋꯥꯏꯅ ꯃꯦꯜꯂꯒ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯗꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯗꯦꯕ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯄ꯭ꯔꯖꯥꯁꯤꯕꯨ ꯈꯥꯏꯃꯨꯡ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯂꯔꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯗꯕ ꯇꯣꯝꯕꯒꯤ ꯁꯣꯛꯂꯤꯕ ꯌꯨꯝꯒꯁꯤꯗꯤ ꯀꯥꯎꯟ ꯇꯧꯕꯤꯗꯕ ꯇꯣꯝꯕꯒꯤ ꯆꯥꯎꯕꯒꯤ ꯌꯨꯝꯗꯨꯅ ꯎꯕ ꯃꯣꯏ ꯃꯤ ꯈꯛꯇ ꯎꯕ ꯑꯁꯤꯒꯨꯝꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ SP ꯑꯃꯗꯤ DCꯁꯤꯡ ꯃꯣꯏꯕꯨ ꯐꯥꯔꯒ ꯑꯗꯨꯒꯨꯝꯕ ꯂꯩꯀꯥꯏꯗ natai shada ba phibam da hujik parja mayam gi awana taraba din ku pungam driba hor leibu yam je maji moibu mangak cham pairaga madu usellaga madu uhangani baina mar maduna lekai da kalap singna mairang pai bi singna mai lekai da leiba parja singi adu ku din ku pungam jatra adu maina nongai nusina len sohna ba parja singi awa ba singa do hek leibom bafam do gomena count to bi da ba sing do ano boina to thon thran nongsa ba igi number si da line lobi duna telephone to bi tuna pau bi madu da mari le ba dc ko le ba dc am di sp sing pura ga madu da moigi mamit pandraba mamit tanglaba mana panglaba adu kumba dc sp sing do ai pusan laga moibo mangak sampai raga maduda utke hai basi ai thona ni maram ni ko parja gi awa basi huji phokta huji tha gap sur ke april gi megi tang manga da thoki ba dukumba nonglei nu siki len gi awa bu bu hoji jun gi tang kano joro chi bo da ai koi han jing bi da ba asuk chang matam ji hoji nong tar ko de karai do bo tumang bo karai do macha machu jing chak thong na charang bo karai do adukumba sigumba leader chaba laik lai sudi ni thina tamdraga note karai kan any means tawraga pass to saraga adigi sen na khanba sp sen na paisa na wanom laga oiba dc jing je tambi gai bese to dra ai gi achet pa miyam da thajaba mani